Thawal District Charangpat Mayay Lekaida, Sagol Sam Johnstona, Tamtiraba COVID-19 Lightchat Asidagi, Ngaktok Naba Pandamda, Automatic Hand Washer Ramaputoktuna, Sizanaba Hokray. Machine asi analay sang pharmacy, office sing, dukan sing da thamlaga, Sizanarabadi COVID-19 Tengnabada, Achagomating Oigani Hairi. India gi oina COVID-19 ngangthoknaba vaccine Covaxin phase 1 gi oina mioibada changyeng tokhrei ngarang All India Institute of Medical Science AIMS sa masagi chahi kuntra suraba nupa amada changyeng adu chathaki changyeng asigidamak mioi lising ahumga chamngarom register tawrakhi tungda mioi kunithoi khangalaba matung mioi amada hana changyeng asi chathabani haina AIMS ki Center for Community Medicine Professor Dr. Sanjay Rai na phongdorakli Haukiba tang kunhumdoi gi nungthil pung anidagi horakhiba taruk shiba phase ki lockdown na maram oiduna Imphal amadi atopa mafam singda miyam tinbagi chang yamna hanthaki nakalamaromda Imphal gi mafam singda leiba thaupam singda thau lobo laknaba gari sing queue sangna lepkhi COVID Care Center oina hangdokluraba Bisnupur District Hospital da mahik hatnaba hidak sing kapthokpa amadi iram nala sing sengdokpagi thoram ama COVID-19 Relief Committee Bisnupur Lions Club Ningthaukhong, Divine Life Society Ningthaukhong, CMO Bisnupur, Bisnupur da laiba CSO amadi club singna punna khusam naduna ngasi pangthokre.